ꯍꯧꯖꯤꯛ ꯑꯁꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ USAꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇ꯭ꯔꯦꯗꯀꯤ ꯑꯣꯏꯕ ꯆꯌꯦꯠꯅꯕ ꯑꯁꯤꯒꯤ ꯃꯔꯛꯇ USꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯄ꯭ꯔꯗꯛꯁꯤꯡ ꯑꯁꯤꯗ USꯇ ꯄꯨꯁꯤꯜꯂꯛꯄ ꯃꯇꯝꯗ 50% ꯇꯦꯔꯤꯐ ꯊꯝꯖꯤꯜꯂꯛꯄ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯏꯚꯟ ꯃꯦꯗꯤꯌꯥ ꯍꯥꯎꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯗꯤꯐꯦꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥꯗꯒꯤ ꯏꯝꯄꯣꯔꯠ ꯇꯧꯔꯛꯂꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯗ ꯇꯦꯔꯤꯐ ꯋꯥꯡꯈꯠꯂꯛꯂꯤꯕ ꯃꯈꯩ USꯒꯤ ꯂꯩꯔꯤꯕ ꯁꯤꯇꯤꯖꯦꯟꯁꯤꯡ ꯑꯁꯤꯅ ꯋꯥꯖꯒꯗꯕꯅꯤ ꯏꯟꯗꯤꯌꯥꯗꯒꯤ ꯀꯔꯤꯃꯠꯇ ꯏꯝꯄꯦꯛ ꯑꯃꯠꯇ ꯂꯩꯔꯣꯏ ꯇꯦꯔꯤꯐ ꯍꯦꯟꯒꯠꯂꯛꯂꯤꯕ ꯃꯈꯩ USꯅ ꯑꯗꯨꯃꯛ ꯋꯥꯖꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯅꯔꯤ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯪꯈꯥꯏ ꯑꯃ ꯆꯨꯝꯕ ꯇꯥꯔꯒꯁꯨ ꯇꯪꯈꯥꯏ ꯑꯃꯗꯤ ꯂꯥꯜꯂꯤꯕꯅꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯁꯨ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗꯒꯤ ꯄꯨꯔꯛꯄ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤꯗ ꯇꯦꯔꯤꯐ ꯊꯝꯖꯤꯟꯕꯒꯤ ꯑꯣꯏꯕ ꯃꯇꯥꯡ ꯑꯁꯤꯗ ꯅꯩꯅꯈ꯭ꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯍꯦꯟꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯅꯕꯒꯤꯗꯃꯛꯇ ꯇꯦꯔꯤꯐ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯍꯥꯟꯅ ꯑꯃꯨꯛꯀ ꯌꯦꯡꯃꯤꯟꯅꯈꯤꯁꯤ ꯌꯥꯝꯅ ꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯨꯑꯣꯏꯕ ꯁꯤꯟꯐꯝ ꯑꯁꯤ ꯉꯥ ꯐꯥꯗꯨꯅ ꯌꯣꯟꯕ ꯑꯗꯨꯒ ꯆꯥꯕ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯦꯟ ꯁꯣꯔꯁ ꯑꯣꯐ ꯏꯟꯀꯝꯅꯤ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯉꯥ ꯐꯥꯗꯨꯅ ꯌꯣꯟꯕꯒꯤ ꯑꯣꯏꯕ ꯁꯤꯟꯐꯝ ꯑꯁꯤ ꯈꯛꯇ ꯅꯠꯇꯅ ꯃꯍꯩ ꯃꯔꯣꯡ ꯊꯥꯗꯨꯅ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯆꯦꯡ ꯆꯥꯛ ꯒꯤꯍꯨꯅꯆꯤꯡꯕ ꯑꯁꯤꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯄ ꯂꯝꯗꯝꯅꯤ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯒ ꯊꯪꯅꯕ ꯃꯐꯝ ꯑꯃꯗ ꯑꯇꯣꯞꯄ ꯈꯨꯡꯒꯪ ꯑꯃꯒ ꯂꯩ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯗꯅ ꯃꯍꯩ ꯃꯔꯣꯡꯁꯨ ꯉꯥꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯨ ꯑꯃꯁꯨꯡ ꯌꯦꯟꯅꯆꯤꯡꯕ ꯁꯥ ꯉꯥꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯏ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯃꯈꯜ ꯃꯊꯦꯜ ꯀꯌా ꯑꯃ ꯄꯨꯊꯣꯛꯂꯤꯕ ꯑꯅꯤꯁꯨꯕꯒꯤ ꯑꯣꯏꯕ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯄꯨꯊꯣꯛꯂꯤꯕ ꯄꯣꯠꯂꯝ ꯑꯁꯤ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯈꯛꯇꯃꯛ ꯌꯣꯟꯕ ꯑꯁꯤꯅꯗꯤ ꯀꯥꯟꯅꯕ ꯐꯪꯂꯛꯇꯕꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯌꯣꯟꯐꯝ ꯑꯇꯣꯞꯄ ꯀꯩꯊꯦꯜꯁꯤꯡ ꯊꯤꯔꯛꯄꯗ ꯑꯍꯥꯟꯕꯒꯤ ꯑꯣꯏꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯄꯣꯠ ꯌꯣꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯩ ꯔꯥꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯉꯥꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯑꯃꯁꯨꯡ ꯌꯦꯟ ꯉꯥꯅꯨ ꯁꯥ ꯁꯟꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯑꯅꯤꯁꯨꯕ ꯈꯨꯡꯒꯪ ꯑꯗꯨꯗꯒꯤ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯀꯔꯕꯥꯔꯋꯥꯂꯥꯁꯤꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯂꯝ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯄꯨꯊꯣꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯣꯔꯛꯂꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯃꯃꯜ ꯌꯥꯝꯅ ꯍꯣꯡꯅ ꯑꯍꯥꯟꯕꯒꯤ ꯈꯨꯡꯒꯪꯒꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯀꯥꯟꯅꯅꯕꯒꯤ ꯆꯥꯡꯗ ꯌꯣꯟꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯏꯍꯥꯟ ꯍꯥꯟꯕꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯃꯁꯨꯡ ꯆꯦꯡ ꯍꯋꯥꯏꯒꯤ ꯒꯤꯍꯨꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯗꯤ ꯅꯈꯣꯏꯅ ꯅꯤꯡꯇꯝꯅ ꯑꯗꯨꯃꯛ ꯌꯣꯟꯖꯧ ꯇꯧꯕꯇꯕꯨ ꯉꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯃꯁꯨꯡ ꯒꯤꯍꯨ ꯍꯋꯥꯏꯒꯤ ꯑꯣꯏꯕ ꯑꯍꯥꯟꯕꯒꯤ ꯈꯨꯡꯒꯪꯗ ꯄꯨꯊꯣꯛꯆꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯌꯣꯟꯕ ꯃꯇꯝꯗꯗꯤ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯇꯦꯛꯁ ꯈꯔ ꯄꯤꯒꯗꯕꯅꯤ ꯇꯦꯛꯁ ꯄꯤꯒꯗꯕꯒꯤ ꯑꯣꯏꯕ ꯅꯤꯌꯝ ꯑꯁꯤꯅ ꯑꯍꯥꯟꯕꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯐꯥꯗꯨꯅ ꯌꯣꯜꯂꯤꯕ ꯉꯥ ꯑꯗꯨꯒꯤ ꯀꯦꯖꯤꯗ ꯃꯃꯜ ꯑꯁꯤ ꯂꯨꯄꯥ 100ꯅꯤ ꯑꯗꯨꯒ ꯅꯧꯅ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯈꯣꯏꯅ ꯌꯣꯟꯒꯗꯧꯔꯤꯕ ꯃꯃꯜ ꯑꯁꯤ ꯍꯥꯟꯅꯒꯤ ꯂꯩꯔꯝꯂꯤꯕ ꯃꯃꯜ ꯑꯗꯨꯗꯒꯤ ꯇꯥꯊꯣꯛꯇꯨꯅ 140ꯗ ꯌꯣꯟꯒꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯍꯥꯟꯕꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯌꯣꯜꯂꯤꯕ ꯃꯃꯜ ꯑꯗꯨꯗꯒꯤ ꯇꯥꯅ ꯌꯣꯜꯂꯛꯄ ꯇꯥꯔꯒꯗꯤ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯉꯥꯃꯤꯁꯤꯡ ꯑꯗꯨꯅ ꯄꯨꯊꯣꯛꯂꯤꯕ ꯉꯥꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯂꯩꯕꯤꯗꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄꯣꯠꯇꯨ ꯑꯃꯠꯇ ꯁꯤꯠꯇꯕꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁꯦꯜ ꯂꯥꯛꯐꯝꯒꯤ ꯂꯝꯕꯤ ꯑꯁꯤ ꯂꯣꯏꯅꯃꯛ ꯊꯠꯈꯤꯒꯗꯧꯔꯤꯕꯅꯤ ꯃꯁꯤ ꯊꯤꯡꯅꯕꯒꯤꯗꯃꯛꯇ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯅꯈꯣꯏꯅ ꯉꯥ ꯌꯣꯟꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯌꯥꯔꯦ ꯇꯧꯕꯇꯕꯨ ꯅꯈꯣꯏꯅ 140ꯒꯤ ꯑꯣꯏꯕ ꯀꯦꯖꯤ ꯑꯃ ꯌꯣꯟꯕ ꯃꯇꯝꯗ ꯈꯨꯡꯒꯪ ꯑꯁꯤꯗ ꯅꯈꯣꯏꯅ ꯂꯨꯄꯥ 50 ꯀꯥꯒꯗꯕꯅꯤ ꯀꯦꯖꯤ 2 ꯌꯣꯟꯕ ꯃꯇꯝꯗꯁꯨ 100 ꯀꯥꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯅꯤꯁꯨꯕ ꯈꯨꯡꯒꯪ ꯑꯗꯨꯗꯒꯤ ꯂꯥꯛꯈꯤꯕ ꯉꯥ ꯌꯣꯟꯕ ꯀꯔꯕꯥꯔꯋꯥꯂꯥꯁꯤꯡ ꯑꯗꯨꯅ ꯀꯦꯖꯤ ꯑꯃ ꯌꯣꯟꯕ ꯈꯨꯗꯤꯡꯒꯤ ꯂꯨꯄꯥ 50 ꯈꯨꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯣꯊꯣꯔꯤꯇꯤ ꯑꯗꯨꯗ ꯇꯦꯛꯁ ꯑꯣꯏꯅ ꯊꯤꯒꯗꯧꯔꯕꯅꯤꯅ ꯃꯈꯣꯏꯅ 140ꯗ ꯌꯣꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕ ꯉꯥꯁꯤꯡ ꯑꯗꯨ 130ꯗꯒꯤ ꯃꯈꯥ ꯇꯥꯅ ꯌꯣꯟꯕꯗꯤ ꯉꯝꯂꯔꯣꯏ ꯃꯁꯤꯒꯤ ꯁꯤꯁꯇꯦꯝ ꯑꯁꯤꯅꯤ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯤ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁ ꯉꯥꯛꯅꯕꯒꯤꯗꯃꯛꯇ ꯇꯦꯔꯤꯐ ꯍꯥꯏꯗꯨꯅ ꯊꯝꯂꯤꯕ ꯇꯦꯛꯁ ꯁꯤꯁꯇꯦꯝ ꯑꯁꯤ ꯑꯅꯤꯁꯨꯕ ꯈꯨꯡꯒꯪꯗꯒꯤ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯍꯣꯡꯅ ꯉꯥ ꯌꯣꯟꯁꯤꯜꯂꯛꯄꯗꯒꯤ ꯍꯥꯟꯅꯒꯤ ꯑꯣꯏꯅ ꯂꯩꯔꯝꯂꯤꯕ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯔꯨꯑꯣꯏꯕ ꯁꯤꯟꯐꯝ ꯑꯣꯏꯔꯤꯕ ꯉꯥꯃꯤꯁꯤꯡ ꯑꯗꯨꯗꯒꯤ ꯃꯃꯜ ꯍꯣꯡꯂꯛꯄꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯂꯩꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯍꯥꯟꯕꯒꯤ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯋꯥꯕ ꯅꯪꯂꯝꯒꯗꯕ ꯑꯗꯨ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯤꯜꯂꯛꯂꯤꯕ ꯇꯦꯛꯁ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯧꯅ ꯂꯥꯛꯂꯤꯕ ꯑꯅꯤꯁꯨꯕ ꯈꯨꯡꯒꯪꯒꯤ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯌꯣꯜꯂꯤꯕ ꯄꯣꯠ ꯑꯗꯨ ꯃꯃꯜ ꯇꯥꯡꯈꯠꯈꯤꯕꯗꯒꯤ ꯑꯍꯥꯟꯕꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯉꯥꯃꯤꯁꯤꯡꯅ ꯄꯨꯊꯣꯛꯆꯔꯤꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯉꯥ ꯑꯗꯨ ꯑꯣꯏꯅ ꯂꯩꯅꯒꯗꯧꯔꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯑꯣꯏꯅ ꯄꯨꯊꯣꯛꯆꯔꯤꯕ ꯄꯣꯠ ꯄꯨꯊꯣꯛꯆꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯑꯣꯏꯕ ꯍꯤꯡꯅꯕꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯗꯨꯕꯨ ꯀꯟꯗꯨꯅ ꯊꯝꯕ ꯑꯁꯤꯅꯤ ꯇꯦꯔꯤꯐ ꯁꯤꯁꯇꯦꯝꯒꯤ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏꯍꯥꯟ ꯍꯥꯟꯕ ꯍꯧꯗꯣꯛꯈꯤꯕ ꯃꯔꯝ ꯑꯁꯤ ꯃꯁꯤꯃꯛꯅꯤ ꯍꯧꯖꯤꯛ US ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇ꯭ꯔꯦꯗ ꯋꯥꯔ ꯑꯁꯤꯗ USꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯆꯧꯕ ꯃꯦꯆꯤꯅꯔꯤ ꯀꯦꯃꯤꯀꯦꯜ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯌꯥꯝꯅ ꯂꯥꯏꯅ ꯃꯃꯜ ꯍꯣꯡꯅ ꯄꯨꯊꯣꯛꯄ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥꯗ ꯇꯦꯛꯁ ꯑꯃꯠꯇ ꯌꯥꯎꯗꯅ ꯍꯣꯡꯅ ꯌꯣꯟꯁꯤꯜꯂꯛꯀꯦ ꯍꯥꯏꯕꯅꯤ
ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯊꯣꯛꯂꯨꯕ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔꯅ ꯕꯦꯛꯕꯣꯟ ꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯑꯃꯅꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯧꯃꯤꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯋꯥꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯗꯨꯅ ꯍꯣꯠꯅꯔꯨꯔꯤꯕ ꯆꯥꯡ ꯑꯗꯨꯒ ꯌꯣꯜꯂꯛꯂꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯒ ꯃꯃꯜ ꯑꯗꯨ ꯆꯥꯅꯗꯕꯗꯒꯤ ꯑꯋꯥꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯂꯦꯜꯂꯤꯕꯅꯤ꯫ ꯃꯁꯤꯗ ꯑꯃꯨꯛ ꯃꯈꯣꯏꯅ ꯌꯣꯜꯂꯤꯕ ꯄꯣꯠꯂꯝ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯍꯣꯡꯕꯁꯤꯡ ꯂꯥꯛꯁꯤꯟꯕ ꯇꯥꯔꯒꯗꯤ ꯑꯃꯠꯇ ꯁꯤꯠꯇꯕꯗꯒꯤ ꯌꯨꯑꯦꯁꯇꯒꯤ ꯄꯨꯁꯤꯜꯂꯛꯂꯤꯕ ꯄꯣꯠ ꯑꯗꯨ ꯂꯣꯏꯅꯃꯛ ꯂꯩꯅꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯊꯠꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯀꯟꯇ꯭ꯔꯤ ꯑꯃꯒꯤ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯟꯇꯔꯦꯁ, ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯟꯃꯤ ꯑꯃꯁꯨꯡ ꯄꯣꯠꯆꯩ ꯄꯨꯊꯣꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯄꯨꯊꯣꯔꯛꯈꯤꯕ ꯇꯦꯔꯤꯐꯀꯤ ꯑꯣꯏꯕ ꯁꯤꯁꯇꯦꯝ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯥꯂꯦꯝ ꯑꯁꯤꯗ ꯄꯔꯆꯦꯁꯤꯡ ꯄꯥꯋꯔ ꯌꯥꯝꯅ ꯋꯥꯡꯕ ꯌꯨꯑꯦꯁꯒꯨꯝꯂꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁ ꯑꯗꯨ ꯈꯛꯇꯃꯛ ꯅꯠꯇꯅ ꯀꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯑꯇꯣꯞꯄ ꯃꯔꯝ ꯀꯌꯥ ꯑꯃꯗ ꯃꯈꯣꯏꯅ ꯄꯥꯝꯕ ꯊꯕꯛꯁꯤꯡ ꯇꯧꯍꯟꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯦꯁꯔ ꯇꯧꯕ ꯃꯇꯝꯗ ꯇꯦꯔꯤꯐꯀꯤ ꯑꯣꯏꯕ ꯁꯤꯁꯇꯦꯝ ꯑꯁꯤꯕꯨ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕꯒꯤ ꯑꯣꯏꯕ ꯃꯃꯤꯁꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯑꯁꯤꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯒꯤ ꯀꯟꯇ꯭ꯔꯤ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯤꯇꯤꯖꯦꯟꯗꯒꯤ ꯈꯣꯝꯒꯠꯄ ꯇꯦꯛꯁ ꯑꯗꯨꯅ ꯆꯂꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯄꯩꯁꯥ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯍꯦꯟꯕ ꯇꯦꯛꯁ ꯄꯥꯝꯕꯗꯒꯤ ꯗꯥꯏꯔꯦꯛꯠꯂꯤ ꯃꯤꯌꯥꯝꯁꯤꯡꯗꯒꯤ ꯈꯣꯝꯒꯠꯄꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯗꯒꯤ ꯈꯣꯝꯒꯠꯄꯒꯤ ꯃꯑꯣꯡ ꯑꯃꯗ ꯎꯠꯍꯟꯗꯨꯅ ꯇꯦꯛꯁ ꯀꯌꯥ ꯑꯃ ꯈꯣꯝꯒꯠꯄꯒꯤ ꯑꯣꯏꯕ ꯆꯠꯅꯕꯤꯗꯁꯨ ꯍꯧꯖꯤꯛ ꯇꯦꯔꯤꯐ ꯁꯤꯁꯇꯦꯝ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯆꯠꯅꯔꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯉꯁꯥꯏ ꯑꯍꯥꯟꯕꯗ ꯄꯤꯖꯈꯤꯕ ꯑꯦꯛꯖꯥꯝꯄꯜ ꯑꯗꯨꯗ ꯑꯍꯥꯟꯕꯒꯤ ꯑꯣꯏꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯉꯥ ꯑꯃꯁꯨꯡ ꯆꯦꯡ, ꯍꯋꯥꯏ, ꯒꯦꯍꯨꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯗꯤ ꯄꯨꯊꯣꯛꯏ, ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯍꯩ-ꯔꯥꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯗꯤ ꯑꯃꯠꯇ ꯄꯨꯊꯣꯛꯇꯦ, ꯃꯔꯝ ꯑꯗꯨꯅ ꯑꯇꯣꯞꯄ ꯈꯨꯡꯒꯪꯁꯤꯡꯗꯒꯤ ꯂꯧꯗꯨꯅ ꯆꯥꯒꯗꯕ ꯑꯗꯨꯃꯛ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯍꯩ-ꯔꯥ ꯄꯨꯊꯣꯛꯄ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯣꯏꯖꯕ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯖꯗꯕ ꯇꯥꯔꯒꯁꯨ ꯑꯇꯣꯞꯄ ꯈꯨꯡꯒꯪꯗꯒꯤ ꯌꯣꯟꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯄꯨꯔꯛꯂꯤꯕ ꯍꯩ-ꯔꯥ ꯑꯗꯨ ꯑꯗꯨꯃꯛ ꯍꯣꯡꯅ ꯐ꯭ꯔꯤꯗ ꯇꯦꯛꯁ ꯑꯃꯠꯇ ꯌꯥꯎꯗꯅ ꯌꯣꯟꯍꯟꯕꯒꯤ ꯃꯍꯨꯠꯇ ꯈꯨꯡꯒꯪ ꯑꯗꯨꯕꯨ ꯁꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯑꯆꯧꯕ ꯐꯝꯅꯥꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯇꯦꯛꯁ ꯑꯁꯤ ꯊꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯩ-ꯔꯥꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯗ ꯇꯦꯛꯁ ꯊꯝꯖꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯑꯇꯣꯞꯄ ꯈꯨꯡꯒꯪꯗꯒꯤ ꯍꯩ-ꯔꯥ ꯌꯣꯟꯕ ꯂꯥꯛꯂꯤꯕ ꯃꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯊꯝꯂꯛꯂꯤꯕ ꯇꯦꯛꯁ ꯑꯗꯨꯒ ꯌꯥꯎꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯗꯤ ꯁꯦꯟꯗꯣꯡ ꯐꯪꯗꯕ ꯌꯥꯗꯕꯅꯤꯅ ꯃꯃꯜ ꯋꯥꯡꯈꯠꯇꯨꯅ ꯌꯣꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯍꯩ-ꯔꯥꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯄꯨꯊꯣꯛꯆꯗꯕꯅꯤꯅ ꯇꯥꯡꯂꯕꯁꯨ ꯇꯥꯡꯅ ꯑꯇꯣꯞꯄꯗꯒꯤ ꯌꯣꯟꯕ ꯂꯥꯛꯂꯤꯕ ꯑꯗꯨ ꯑꯗꯨꯃꯛ ꯂꯩꯒꯗꯕ ꯂꯩꯔꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯃꯜ ꯍꯣꯡꯅ ꯂꯩꯖꯒꯗꯕ ꯄꯣꯠ ꯑꯗු ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯃꯜ ꯇꯥꯡꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯌꯣꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯒꯤ ꯂꯧꯍꯧꯕ ꯄꯩꯁꯥ ꯑꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯑꯃꯨꯛ ꯌꯥꯏꯐꯅꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯏꯀꯣꯅꯣꯃꯤꯗ ꯌꯥꯍꯧꯕ ꯆꯂꯥꯏꯕ ꯑꯁꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯤꯁꯇꯦꯝ ꯑꯅꯤ ꯑꯁꯤꯅꯤ ꯍꯧꯖꯤꯛ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯦꯔꯤꯐ ꯊꯝꯕꯒꯤ ꯑꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯅꯤ ꯑꯁꯤ꯫ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯌꯨꯑꯦꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯇꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯌꯦꯡꯕ ꯃꯇꯝꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯪꯈꯥꯏ ꯑꯃ ꯆꯨꯝꯕ ꯇꯥꯔꯒꯁꯨ ꯇꯪꯈꯥꯏ ꯑꯃ ꯂꯥꯜꯂꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯐꯣꯡꯗꯣꯛꯆꯔꯛꯀꯦ꯫ ꯍꯧꯖꯤꯛ ꯃꯦꯞ ꯑꯁꯤꯗ ꯎꯔꯤꯕ ꯑꯁꯤ ꯌꯨꯑꯦꯁꯑꯦ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯗꯨꯗ ꯄꯣꯠꯆꯩ ꯌꯣꯟꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥ, ꯄꯥꯀꯤꯁꯇꯥꯟ, ꯑꯐꯒꯥꯅꯤꯁꯇꯥꯟ, ꯁ꯭ꯔꯤ ꯂꯪꯀꯥ, ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯤꯒꯗꯕ ꯇꯦꯛꯁ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯃꯦꯞ ꯑꯁꯤꯗ ꯎꯔꯤꯕ ꯑꯁꯤ꯫ ꯍꯧꯖꯤꯛ ꯌꯨꯑꯦꯁꯑꯦ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯄꯔꯆꯦꯁꯤꯡ ꯄꯥꯋꯔ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯩꯕꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯑꯌꯥꯝꯕ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯂꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯑꯦꯁ ꯃꯥꯔꯀꯦꯠ ꯑꯁꯤꯕꯨ ꯄꯥꯝꯅꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯏꯟꯗꯤꯌꯟ ꯃꯤꯗꯤꯌꯥ ꯈꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯂꯤꯕ ꯌꯨꯑꯦꯁꯅ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ ꯇꯦꯔꯤꯐ ꯍꯦꯟꯒꯠꯂꯤꯕ ꯃꯈꯩ ꯌꯨꯑꯦꯁꯀꯤ ꯂꯩꯔꯤꯕ ꯁꯤꯇꯤꯖꯦꯟꯁꯤꯡ ꯑꯁꯤꯗ ꯋꯥꯖꯒꯗꯧꯔꯤꯕꯅꯤ, ꯄꯩꯁꯥ ꯑꯗꯨ ꯃꯈꯣꯏꯅ ꯊꯤꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯨꯝꯒꯗꯧꯔꯤꯕꯒꯦ? ꯌꯦꯁ, ꯏꯟꯗꯤꯌꯥꯗ ꯈꯛꯇꯃꯛ ꯄꯨꯊꯣꯛꯄ ꯑꯇꯣꯞꯄ ꯃꯐꯝꯗ ꯄꯨꯊꯣꯛꯇꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯌꯨꯑꯦꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯇꯣꯞꯄ ꯑꯣꯞꯁꯟ ꯂꯩꯇꯕꯅꯤꯅ ꯃꯃꯜ ꯇꯥꯡꯂꯕꯁꯨ ꯇꯥꯡꯅ ꯑꯗꯨꯃꯛ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯏꯟꯗꯤꯌꯥ, ꯄꯥꯀꯤꯁꯇꯥꯟ, ꯑꯐꯒꯥꯅꯤꯁꯇꯥꯟ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯄꯨꯊꯣꯛꯄꯤꯅꯕ ꯄꯣꯠꯂꯝ ꯑꯃ ꯌꯨꯑꯦꯁꯀꯤ ꯃꯥꯔꯀꯦꯠꯇ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯣꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ 50% ꯇꯦꯛꯁ ꯂꯩꯕꯅꯤꯅ ꯃꯗꯨ ꯐꯨꯒꯠꯅꯕ ꯍꯣꯠꯅꯕꯗ ꯄꯣꯠ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯃꯜ ꯇꯥꯡꯂꯒꯅꯤ꯫ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯄꯣꯠ ꯑꯗꯨ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯣꯜꯂꯛꯄ ꯃꯇꯝꯗꯗꯤ 19% ꯈꯛ ꯂꯩꯕꯅꯤꯅ ꯏꯟꯗꯤꯌꯥꯅ ꯇꯥꯡꯂꯤꯕ ꯃꯃꯜ ꯑꯗꯨꯗꯒꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯟꯊꯔꯛꯀꯅꯤ꯫ ꯆꯞ ꯃꯥꯟꯅꯕ ꯄꯣꯠꯂꯝ ꯑꯅꯤ ꯑꯗꯨ ꯇꯦꯛꯁꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯃꯜ ꯈꯦꯠꯅꯔꯕꯅꯤꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯀꯤꯁꯇꯥꯟꯗꯒꯤ ꯄꯨꯔꯛꯂꯤꯕ ꯑꯍꯣꯡꯕ ꯄꯣꯠ ꯑꯗꯨ ꯑꯗꯨꯃꯛ ꯂꯩꯈꯤꯕ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯀꯟꯗꯤꯁꯟ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯏꯟꯗꯤꯌꯟ ꯄ꯭ꯔꯗꯛꯁꯤꯡ ꯑꯁꯤ ꯌꯨꯑꯦꯁꯀꯤ ꯃꯥꯔꯀꯦꯠꯇꯒꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯗꯨꯃꯛ ꯃꯥꯡꯈꯤꯗꯨꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯤꯄ꯭ꯂꯦꯁ ꯇꯧꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯃꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯏꯟꯗꯤꯌꯥꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯄꯣꯠ ꯁꯤꯠꯇꯕꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯗꯨ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯦꯞ ꯑꯁꯤꯗ ꯎꯔꯤꯕ ꯑꯁꯤꯅꯤ ꯌꯨꯑꯦꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯥꯔꯀꯦꯠ ꯑꯁꯤ ꯑꯦꯁꯦꯁ ꯇꯧꯕꯒꯤꯗꯃꯛꯇ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯊꯝꯂꯤꯕ ꯇꯦꯛꯁ ꯑꯁꯤ꯫ ꯍꯧꯖꯤꯛ ꯌꯨꯑꯦꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇ꯭ꯔꯝꯞ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯤꯄ꯭ꯂꯦꯁ ꯇꯧꯕ ꯄꯥꯝꯂꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯂꯤꯕꯅꯤ꯫
ꯃꯔꯝ ꯑꯁꯤꯅꯅꯤ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯟ ꯄ꯭ꯔꯗꯛꯁꯤꯡꯗ ꯇꯦꯔꯤꯐ ꯋꯥꯡꯈꯠꯂꯛꯂꯤꯕ ꯃꯈꯩ ꯌꯨꯑꯦꯁꯀꯤ ꯁꯤꯇꯤꯖꯦꯟꯁꯤꯡꯅ ꯑꯗꯨꯃꯛ ꯋꯥꯖꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯪꯈꯥꯏ ꯈꯛꯇꯃꯛ ꯆꯨꯝꯂꯤ ꯍꯥꯏꯔꯤꯕꯁꯤ ꯃꯔꯝꯗꯤ ꯌꯨꯑꯦꯁ ꯍꯥꯏꯔꯤꯕ ꯃꯥꯔꯀꯦꯠ ꯑꯁꯤꯗ ꯏꯟꯗꯤꯌꯥꯅ ꯄꯨꯊꯣꯛꯂꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯄꯨꯊꯣꯛꯄ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯣꯞꯁꯟ ꯑꯍꯣꯡꯕ ꯂꯩꯕꯅꯤꯅ ꯀꯔꯤꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯄꯣꯠ ꯑꯁꯤ ꯂꯩꯒꯗꯧꯔꯤꯕꯅꯣ ꯃꯇꯥꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥꯗ ꯇꯦꯔꯤꯐ ꯊꯝꯖꯤꯟꯕ ꯉꯝꯂꯒ ꯆꯩꯅꯥꯗ ꯉꯝꯗꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯑꯦꯛꯁꯦꯞꯁꯅꯦꯜ ꯑꯣꯏꯕ ꯀꯦꯁ ꯑꯃꯗ ꯂꯩꯔꯤꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯁꯤꯅ ꯔꯦꯌꯔ ꯑꯔꯊ ꯃꯤꯅꯔꯦꯜ ꯑꯁꯤꯅꯤ ꯁꯦꯃꯤꯀꯟꯗꯛꯇꯔꯅꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯑꯥꯏꯇꯦꯝ ꯈꯨꯗꯤꯡꯃꯛꯇ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯗ ꯁꯥꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯆꯪꯂꯤꯕ ꯔꯦꯌꯔ ꯑꯔꯊ ꯃꯤꯅꯔꯦꯜꯁꯀꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯆꯩꯅꯥꯅ ꯃꯄꯨꯡ ꯐꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯩꯅꯥꯒꯤ ꯑꯣꯏꯕ ꯃꯁꯤꯒꯨꯝꯂꯕ ꯄ꯭ꯔꯗꯛꯁꯤꯡ ꯑꯁꯤꯗ ꯇꯦꯛꯁ ꯀꯌꯥ ꯑꯃ ꯊꯝꯖꯤꯜꯂꯕꯁꯨ ꯇꯦꯔꯤꯐ ꯀꯌꯥ ꯑꯃ ꯊꯝꯖꯤꯜꯂꯕꯁꯨ ꯑꯇꯣꯞꯄ ꯂꯩꯐꯝ ꯑꯃꯠꯇ ꯂꯩꯇꯕꯅꯤꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯅ ꯌꯣꯟꯗꯕꯅꯤꯅ ꯇꯦꯔꯤꯐꯀꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯤꯕ ꯃꯈꯩ ꯌꯨꯑꯦꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯇꯤꯖꯦꯟꯁꯤꯡ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯀꯝꯄꯅꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯦꯌꯔ ꯑꯔꯊ ꯃꯤꯅꯔꯦꯜ ꯑꯁꯤ ꯃꯃꯜ ꯍꯦꯟꯅ ꯇꯥꯡꯅ ꯑꯗꯨꯃꯛ ꯂꯩꯒꯗꯧꯕꯅꯤꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁꯤꯇꯤꯖꯦꯟ ꯑꯁꯤꯅ ꯑꯗꯨꯃꯛ ꯋꯥꯒꯗꯧꯔꯤꯕꯅꯤ